Itaw thanin, ichanupa iskun thunba chapiribara. Hoi itaw, miro leijadabanina punamakse aigi thakta loina tare. Angang se amu iskun thiluraga halaga thaba amu chakadawribani itaw. Onthokna su nungai khidrede itaw. Ichandu ma leijaramlagadi itawgi awabase khara pharamgadabani. Hawjikti itawna mama mapa sakphaibuda oiredo. Ado itaw su han kya oiba natri. Aduna nupi ama pusalaknaba tawbana pharoidra itaw. Madugi wafamda tawroide itaw. Hayeng aina atopa nupi ama pusalaknaga aigi pikliba ichasibu mana masamoni khanduna yokpiba ngamroi itaw. Aduna ai ichajigi damakta khallaga ai atopa nupi amata pusange khandre itaw. Phari itaw, itawgi wakhanabu adumna lepkrabadi nachanupasina hayeng chawraga matik chaba mi ama oiraga nungaina leiba haibaduni itawsu. Ado itaw, ai amu yaurage ko. Masigi pot mayamse thadaramlaga ngasigidi loisalage atay konadrabasu ichanupa achobagi mingchanba phawbadi konarani masigi angangsibu karaida amu chakhrabajano achobau karaida chakhrabajano masigi angangsibo Achauba, nangbu karaida mu chalurino. Nasaidagi Pabung da kauri besi nangbu amata tada bro. Karaida chalurino nangbo. Pabung da chak thongobu da chak loiba ngaibo ina thoiboida sanarubani Pabung. Ado nang chatke harabasu Pabung da hana haramaga chatpa yada bro. Pabung di nang lairamdabu da pakhalurene. Pabung, ai yamna lale. Hayeng khaidi Pabung da haramlaga chalage. Fare. Adudine chak charo slo. Pabung da ne chak loiraga thamlamabani. Pabung, karaida mu chatke haino. Nasa nungaite su hai. Nasa nungaitrabadi Pabung di hiptuna leibe yada bro. Karaida mu chatke haino Pabung. Ipa hakchang si khara nungaire. Ipa mi amata phalawna unarukhige. Ado Pabung, ai su thaba ama chakadawribani. Ai chai singa do thonglamlage. Pabung ne mi da unaraga phalawna haloko. Hoi, ipa ke sukuroida. Mi da unaraga phalawna adum haladabani. Ibungo phaijaw kurana laklibasi maruptubu mi ke awaligi haiduna hangena laklibani aduga handak thagi thangadaba paisa adusu thanglamlage hoi khura adu khura mi di mari muwali male khura giduna aruibada phangadabani adu di tha mari mukhak ngairene fare adu di khura amu yaurage ko Pabung sakto thiraga kupaga thamamnabani aisu ngasai Pabung ngairibani aduda Pabung lakmandabuda aidi chathue aine Pabung thaba ama chalukhige Pabung gi chakto kupaga thamamabani hoi chathuro adu ibunga nang paking di thengna halakanu ko nangna thengna halakpase ipa yum sidane lebum chapum khangdi hoi Pabung aisu karangana halaknaba tawge adudi Pabung ai amu chalukhige ko Itaw, aina laklibase, itawgi bagse, amutawaigi haiduna laklibani. Itaw nang thabak chakadabuga leibro. Itaw, thabak pudi aisu sakadawbani. Aduda itaw na nong phado haibanina pidabasu nungaite. Aduna itaw pukhro garise. Shodo gaida dum yarabani itaw.
ꯄꯨꯔ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩ ꯊꯣꯛꯄ ꯆꯠꯍꯧꯔꯒꯦ ꯏꯇꯥꯎ ꯏꯇꯥꯎ ꯌꯥꯔꯦꯗ ꯏꯇꯥꯎ ꯊꯕꯛ ꯆꯠꯀꯗꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯆꯠꯄꯤꯔꯣ ꯑꯩꯒꯤ ꯊꯕꯛꯇꯣ ꯀꯣꯟꯅ ꯆꯠꯂꯒꯦ ꯏꯇꯥꯎ ꯌꯥꯗꯦ ꯌꯥꯗꯦ ꯏꯇꯥꯎ ꯏꯇꯥꯎꯅ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕꯁꯤꯗ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯔꯣꯏ ꯏꯇꯥꯎ ꯑꯗꯨꯅ ꯏꯇꯥꯎ ꯄꯨꯈ꯭ꯔꯣ ꯑꯩꯒꯤ ꯊꯕꯛꯇꯨꯗꯤ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯕꯅꯤ ꯏꯇꯥꯎ ꯏꯇꯥꯎ ꯄꯨꯈ꯭ꯔꯣ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯆꯧꯕꯁꯤ ꯍꯧꯖꯤꯛꯄꯨ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯑꯩꯅ ꯉꯁꯥꯏ ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣꯅ ꯍꯥꯏꯈꯤꯕꯅꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯄꯥꯕꯨꯡ ꯏꯇꯥꯎꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯍꯧꯔꯦ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕꯒꯤꯔꯅꯦ ꯊꯣꯏꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯄꯥꯕꯨꯡ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯑꯩꯈꯣꯏꯗ ꯂꯩꯍꯧꯔꯕꯅꯤ ꯄꯥꯕꯨꯡ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯊꯣꯏꯕ ꯅꯪꯒꯤ ꯅꯇꯥꯎꯅ ꯅꯨꯄꯤ ꯄꯨꯔꯛꯂꯕꯅꯤꯅ ꯄꯥꯕꯨꯡꯁꯨ ꯄꯣꯊꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯅꯤ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯦꯕꯨ ꯍꯥꯏꯒꯦ ꯄꯥꯕꯨꯡ ꯑꯩꯁꯨ ꯌꯥꯝ ꯃꯨꯟꯅꯗꯤ ꯈꯪꯗꯦ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯣ ꯁꯦꯟ ꯊꯨꯝ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯗꯨꯅ ꯇꯥꯏ ꯏꯇꯥꯎꯅ ꯅꯨꯄꯤ ꯄꯨꯁꯜꯂꯛꯄꯁꯤ ꯄꯥꯕꯨꯡ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯁꯨ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯅ ꯄꯥꯕꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯦꯡꯁꯜꯂꯗꯕꯅꯤ ꯄꯥꯕꯨꯡ ꯀꯔꯤꯅꯣ ꯂꯩꯃ ꯅꯪꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯄꯥꯕꯒꯤ ꯆꯥꯛ ꯏꯁꯤꯡꯒ ꯄꯤꯖꯈ꯭ꯔꯕ꯭ꯔꯣ ꯍꯣ ꯉꯝꯖꯗꯔꯦ ꯉꯝꯖꯗꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯋꯥꯔꯝꯁꯤꯡꯁꯦ ꯏꯊꯟꯗ ꯂꯣꯏꯁꯜꯂꯕꯅꯤꯅꯅꯦ ꯁꯌꯦꯡ ꯁꯧꯒꯁꯦ ꯂꯣꯏꯅ ꯇꯦꯛꯄꯅ ꯌꯥꯗ꯭ꯔꯦ ꯍꯅꯨꯕ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯅ ꯍꯣꯠꯅꯕꯗꯅꯦ ꯏꯁꯥ ꯐꯥꯎꯕꯗꯅꯦ ꯏꯊꯣꯝꯇ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤꯅꯦ ꯏꯃꯥ ꯄꯥꯕꯨꯡꯅꯅꯦ ꯊꯕꯛꯀꯥꯁꯦ ꯑꯃꯠꯇ ꯁꯨꯍꯟꯕ ꯅꯠꯇꯦ ꯅꯣꯏ ꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤꯅꯦ ꯑꯩꯁꯦ ꯎꯀꯥꯏ ꯇꯛꯄꯗꯧꯅ ꯇꯛꯑꯕꯅꯦ ꯂꯩꯃ ꯃꯤꯔꯣꯜ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗꯤ ꯈꯔ ꯋꯥꯕ ꯇꯥꯔꯦꯗꯅ ꯀꯝꯗꯧꯅꯤ ꯑꯗꯣ ꯇꯥꯃꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯁꯟꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯍꯥꯏꯔꯦ ꯑꯃꯠꯇ ꯂꯩꯇꯦ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗꯁꯨ ꯅꯥꯇꯩ ꯆꯥꯔꯕ ꯑꯩꯈꯣꯏ ꯑꯥꯗ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯦ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯂꯩꯃ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯕꯨꯡꯕꯨ ꯃꯊꯟꯗ ꯌꯨꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯃꯥꯏꯅꯅꯣ ꯆꯠꯇꯣꯏꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯈꯣꯏ ꯅꯄꯥ ꯃꯆꯥ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏꯗꯤꯅꯦ ꯏꯄꯥꯝꯗ ꯆꯠꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯔꯒꯦ ꯑꯁꯣꯜ ꯑꯅꯥ ꯃꯌꯥꯝꯁꯦ ꯁꯦꯕꯥ ꯇꯧꯕꯗꯅꯦ ꯍꯛꯆꯥꯡꯒꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤꯅꯦ ꯉꯝꯖꯗ꯭ꯔꯦ ꯉꯝꯖꯗ꯭ꯔꯦ ꯁꯥꯎꯈꯤꯅꯨꯅꯦ ꯂꯩꯃ ꯅꯪꯕꯣ ꯑꯩ ꯄꯥꯕꯨꯡꯗ ꯑꯃꯨꯛꯇ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤꯒꯦ ꯄꯥꯕꯨꯡꯅ ꯌꯥꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ ꯄꯥꯕꯨꯡꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯍꯣ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯁꯟꯗꯨꯅ ꯂꯩꯁꯤ ꯍꯥꯏꯕ꯭ꯔꯣ ꯁꯥꯎꯈꯤꯅꯨꯅꯦ ꯅꯪꯕꯣ ꯑꯩꯁꯨ ꯌꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯅꯒꯦ ꯍꯥꯏꯔꯦꯗꯅ ꯑꯩꯅꯦ ꯄꯥꯕꯨꯡꯗ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ ꯈꯨꯔꯥ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯃꯔꯨꯞꯇꯣ ꯈꯨꯔꯥꯒ ꯇꯣꯝꯆꯧꯒ ꯈꯛ ꯉꯥꯏꯔꯦ ꯇꯣꯝꯆꯧ ꯐꯪꯒꯗꯕꯅꯤ ꯍꯟꯇꯛꯅ ꯇꯣꯝꯆꯧꯗꯣ ꯍꯟꯇꯛꯇꯤ ꯄꯩꯁꯥ ꯈꯔ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏ ꯑꯗꯨꯅ ꯈꯤꯇꯪ ꯉꯟꯈꯠꯅ ꯄꯤꯌꯣ ꯍꯥꯏ ꯈꯨꯔꯥꯒꯤ ꯊꯪꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯑꯗꯨ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ ꯅꯪ ꯈꯨꯔꯥꯗꯤ ꯄꯩꯁꯥꯕꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯅꯦ ꯏꯆꯥꯒ ꯏꯃꯧꯒꯗ ꯍꯪꯒꯦꯁꯨ ꯃꯈꯣꯏꯗꯒ ꯈꯪꯍꯟꯕ ꯅꯠꯇꯦ ꯃꯔꯨꯞꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯐꯔꯦꯅꯦ ꯈꯨꯔꯥ ꯈꯨꯔꯥꯅ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯊꯥꯡꯈ꯭ꯔꯒꯦ ꯑꯗꯨꯒ ꯈꯨꯔꯥꯒꯤ ꯐꯪꯕ ꯇꯔꯟꯗꯒꯤ ꯍꯦꯛꯇ ꯀꯛꯁꯜꯍꯧꯔꯒꯦ ꯑꯗꯨ ꯈꯨꯔꯥꯅ ꯃꯔꯨꯞ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯍꯣꯏꯗ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯤꯕꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯦ ꯈꯨꯔꯥꯗꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ ꯑꯩꯅ ꯌꯥꯎꯔꯤꯕ ꯃꯔꯨꯞ ꯑꯁꯦ ꯏꯆꯥ ꯑꯆꯧꯕꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩꯅ ꯃꯥꯕꯨ ꯈꯪꯍꯟꯗꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯃꯔꯨꯞ ꯑꯁꯤ ꯌꯥꯎꯔꯦ ꯈꯪꯂꯕꯗꯤ ꯃꯥ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯁꯨꯅꯤꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯈꯪꯍꯟꯗꯕꯅꯤ ꯑꯩꯅ ꯃꯔꯨꯞ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯃꯥꯕꯨ ꯀꯔꯕꯥꯔ ꯀꯩꯅꯣ ꯑꯃ ꯇꯧꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯉꯣꯟꯗ ꯈꯪꯍꯟꯗꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯈꯨꯔꯥ ꯁꯨꯝ ꯈꯪꯖꯅꯤꯡꯗꯅ ꯍꯪꯕꯅꯤꯀꯣ ꯈꯨꯔꯥꯅ ꯑꯆꯧꯕ ꯍꯣꯏꯗ ꯈꯪꯍꯟꯗꯕꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯈꯪꯖꯅꯤꯡꯗꯅ ꯍꯪꯖꯕꯅꯤ ꯐꯔꯦ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ ꯑꯆꯧꯕ ꯑꯩꯒꯤ ꯏꯃꯧꯅꯕꯨ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯔꯕꯔꯅꯦ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯑꯐꯕ ꯃꯐꯝ ꯂꯩꯔꯕꯗꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕꯗ ꯏꯄꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯈꯪꯗ꯭ꯔꯦꯗ ꯄꯥꯕꯨꯡ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯍꯥꯏꯔꯦ ꯅꯥꯇꯩ ꯆꯥꯕ ꯃꯐꯝ ꯑꯝꯇ ꯂꯩꯇꯦ
ꯑꯗꯨꯅ ꯅꯥꯇꯩ ꯆꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯁꯤꯔ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯋꯥꯈꯜꯅꯕꯨ ꯑꯗꯨꯝꯅ ꯌꯧꯔꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯄꯥꯒꯤꯗꯤ꯫ ꯅꯈꯣꯏꯅꯅꯦ ꯐꯒꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ꯫ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯕꯨꯡꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ꯫ ꯏꯆꯥꯁꯤꯗꯤꯅꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯒꯅꯨ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯤꯀꯣꯛ ꯊꯣꯡꯕꯗ ꯑꯣꯏꯌꯨ꯫ ꯃꯁꯤ ꯍꯥꯏꯕ ꯅꯠꯇꯅ ꯏꯄꯥꯒꯤꯗꯤ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯆꯧꯕ, ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯅꯣ? ꯈꯥꯎꯂꯣ ꯀꯔꯤꯔꯣ? ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣꯕ ꯅꯣꯏꯕꯨ? ꯀꯀꯥ, ꯑꯩꯈꯣꯏꯁꯦ ꯂꯩꯃꯣꯏꯗ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯍꯥꯏꯔꯦ ꯅꯥꯇꯩ ꯆꯥꯕ ꯃꯐꯝ ꯑꯝꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯂꯩꯃꯣꯏꯗ ꯂꯩꯔꯒ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯅꯥꯇꯩ ꯆꯥꯕ ꯃꯐꯝ ꯑꯝꯇ ꯊꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯑꯆꯧꯕ? ꯑꯍꯜ ꯑꯣꯏꯔꯕ ꯁꯣꯜꯂꯕ ꯅꯄꯥ ꯑꯗꯨꯕꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯅꯪꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯄꯥ ꯑꯗꯨꯅꯗꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯍꯧꯔꯤꯕ ꯂꯥꯛ 3 ꯇꯥꯕ ꯃꯔꯨꯞ ꯑꯗꯣ ꯅꯪꯒꯤꯗꯃꯛꯇ ꯅꯪ ꯈꯪꯍꯟꯗꯅ ꯁꯤꯌꯥꯔ ꯑꯃ ꯌꯥꯎꯔꯤꯕꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯕꯨ ꯑꯗꯨꯒ ꯀꯔꯤꯒꯤ ꯄꯥꯕꯨꯡꯅ ꯃꯔꯨꯞ ꯑꯗꯣ ꯌꯥꯎꯕꯗ ꯑꯩ ꯈꯪꯍꯟꯗ꯭ꯔꯤꯕꯩ ꯃꯔꯝꯗꯤ ꯀꯔꯤꯒꯤ? ꯑꯁꯦꯡꯕꯅꯤꯅꯦ ꯑꯆꯧꯕ, ꯃꯊꯪ ꯊꯥꯗ ꯅꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯅꯪꯉꯣꯟꯗ ꯈꯪꯍꯟꯗ꯭ꯔꯤꯕ ꯑꯗꯨꯗꯤ ꯃꯔꯨꯞ ꯑꯗꯣ ꯅꯪꯅ ꯌꯥꯎꯋꯦ ꯈꯪꯈ꯭ꯔꯕꯗꯤ ꯅꯪ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤꯡꯉꯣꯏ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯅꯪ ꯈꯪꯍꯟꯗꯕꯅꯤꯅꯦ꯫ ꯃꯔꯨꯞ ꯑꯁꯦ ꯐꯪꯕꯒ ꯅꯈꯣꯏ ꯄꯥꯕꯨꯡꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤꯅꯦ꯫ ꯀꯥꯟꯅꯔꯣꯏ ꯑꯆꯧꯕ, ꯌꯨꯝꯗ ꯍꯜꯂꯣ꯫ ꯑꯗꯨꯒꯅꯦ ꯅꯈꯣꯏ ꯄꯥꯕꯨꯡꯒ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯧ꯫ ꯑꯗꯨꯗꯤꯅꯦ ꯀꯀꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯀꯩꯗꯧꯔꯦ ꯑꯆꯧꯕ? ꯑꯃꯨꯛ ꯍꯜꯂꯛꯂꯕꯗꯤ? ꯀꯔꯤ ꯀꯥꯎꯔꯝꯂꯒꯦ? ꯄꯥꯕꯨꯡ, ꯀꯔꯤꯁꯨ ꯍꯨꯟꯇꯣꯛꯑꯝꯗꯦ꯫ ꯅꯆꯥꯅ ꯄꯥꯕꯨꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯨꯟꯇꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯔꯣꯏꯅꯦ ꯄꯥꯕꯨꯡ꯫ ꯃꯄꯥ ꯑꯃꯅ ꯃꯆꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯣ ꯅꯆꯥ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦꯅꯦ ꯄꯥꯕꯨꯡ꯫ ꯅꯆꯥꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯅꯦ ꯄꯥꯕꯨꯡ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯅꯆꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯄꯥꯕꯨꯡ꯫ ꯍꯦꯔꯥ ꯑꯉꯥꯎꯕꯁꯤꯗꯤ, ꯀꯔꯤꯒꯤ ꯏꯆꯥꯅ ꯂꯥꯟꯗꯣꯏꯅꯣ? ꯂꯥꯜꯂꯤꯕꯗꯤ ꯄꯥꯕꯨꯡꯅꯤ꯫ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯂꯨꯗꯕꯅ ꯅꯪꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯂꯤꯕꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯅꯪ ꯀꯀꯥ ꯐꯩꯖꯥꯎꯗ ꯏꯄꯥꯅ ꯅꯪꯒꯤꯗꯃꯛꯇ ꯃꯔꯨꯞ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯐꯪꯂꯒ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫